Tamasung electronic media gi mo bang kilna ko utaram okeri jik thambigi baduni ngasi gi maroi ba akoi gi press briefing ngasi gi topic asi thing ngasi handak tang ngarang naham tang kumanga do gadra ina khali akoi gi census loidrawadi nrc update to go yadi haiba honorable CM Khemchand gi wapham gi matang den ahan mangtada ina thamjaling basi honorable chief minister na Census tawdagadi NRC tawba yadi haibasi yamna laibak thibo wapham amani na yak masi this is very unfortunate masi adugum wapham amane nai thamjaningi aduga mayam sena khangbire huji huji jaga amadagi jaga amada changthok changthin janadaba chatpa yanadaba akoi lairibe irang maraksida census asi kamain tawdana pangthokadoi haibasi mayam sena khangbiro wapham adugi su mathakta lairiba phibam sida Census si pangthokpa yare na khallagasu NRC se prerequisite ama natte akoi gi NRC se akoi gi na census se NRC gi prerequisite condition ama natte hai wapun simo choi thamjani ahanmada mayamna NRC bisi chawrangna mayamna na khangbiramani madudi masi akoi gi National Register of Citizen and citizen khattegi oiba register ama maintain tawbaduni India government na masi akoigi Citizenship Act 1955 ki matung inna pangthokpani aduga loina magi rules Citizenship Rules 2003 sigi makhada pangthokpani aduga census na pangthokpasina Census Act 1948 ki makhada pangthokpani ani se kamain tawdana akoigi interrelated haibadi amma tawdaga amma yadaba mandatory kamain oigadoino haidariba amana amkan haidarabada Census Act 1948 ki makhada census pangthokpani amendment mayam amchu makha tarpa leigre aduga loina na ani subada ngathagi leiriba National Register of Citizenship che masidi ngathagi Citizenship Act 1955 with Citizenship Rules 2003 si makhada pangthokpani samna haibada thamjinin wafamdi yamna tokhai ba wafam ani khak ni chini marumaduna census haibasina NRC gi prerequisite condition oiba yadi haibati ahma thamjage ani subada ina thamjaningi se aikoi gi census ki matang ji yamna misleading wafam thambibasi yamna tamam nawa laibak ki wara matamda honorable CM amna sigumba wafam ji ai thamanjaningde loina na hujik lairiba potsi yamna chamcham khudam moina pirabada census haibasi latest census singi mesti imply to is haibadi huji chi NRC tawbiu haidana makai khudingmaktagi tawgadabani manipur lari bakewum sida illegal migrant payam amana pik thalwa matam sida hoi NRC tawbu yam mathau tai haibo pot chini haijaningi the sigi matangda ayanga thamjaning masi Assam da su akoi gi leigiba Assam gi mo AGP gi movement chingba kaya illegal migrant mayam ama haidalakadagi Assam da su अखोई असम एक्ट तौरगा 1995 दा मथंग लापदुने एग्रीमेंट दुगी मखा तारपदा NRCC लाखिबनी अदुबु तवदबु हाइबे NRC से असम न तौगिबसे अथागी लेटेस्ट सेंसस दा बेस तौब्रा तौते मदु 1951 गी सेंसस दा बेस तौरगा तौबा NRC नि हाइजरिबा तांगी NRC मा अदुना तापदी हुजिकि हाइरिबा सेंसस से NRC से पांगदुक मतमदा लेटेस्ट सेंसस तौबगी तौद्रबसु याई हाइबा पोतुनि ना या थमजनिंगी लोइना मणिपुरदा हुजिक से NRC से तौब तारे ना खल्लसी NRC से तौब तारगदी हुजिक सेंसस तौरगा अदुगी रेकॉर्ड तौबुरिब्रा अदुरबा मयाम पामसे असम दा तौगिबसी अदुराबा अदुगी रेकॉर्ड तुरा मयाम पामसे अदु नते असम दा तौगिबसी अखोइगी मखोइगी 19 मार्च 1971 गी ममांगदा चंगप्पा लेबा अदुगा ngathai hariba census 1951 gi census ta leiba adugi basis ta ne haibadi hoji latest census to the base to NRC to da gi ni to mayam ma koina tangre for the last 20-30 years da haina bisu lei adubu mapung na tangbadi akoina khangbada akoi knowledge da madudi kaino haikanda 2021 gi military junta gi lakhi badegi Myanmar da haidalaki ba illegal migrant payam che masidi achouba 2021 dagi akoi Burma rom dagi Myanmar rom dagi
illegal migrant mayam haidilakpagi wafam lei